Ketrigao MLA bu boycott tawre hairakpa asi angakpa poi lanai interest political mileage launaba chatharakpa thawong lepkadabani haina top dusara gram panchayat development committee gi convenor thingbaizam binoko na fongdokre Ketrigao gi MLA boycott tawre haina ngasi media da fonglakhiba aduga mari leinana yaningdaba fongdoktuna top khongnangkhongda leiba top dusara gram panchayat development committee gi office ta laikai gi miyoi sing yauna paugi mifam ama pangthokre maduda committee gi convenor thingbaizam binoko na hai top Sarana Koliba Mafamda Ketrigao Kendragi MLA bu social boycott tawre hairakpa adu yumfam yaudaba amadi maram chadaba thawongni mahakpu gram panchayat asigi akoibada matau karamna boycott tawdoribano lambi sembagi matangda chayetnaba lei hairiba adugi matang adu MLA na lambi sembada atamnana athingba pikhiba leite madugi matangda top awang laikai gi Eastern Sporting Association Club ki member Mairapai bi amadi laikai gi miyoi yauna MLA gi mayumda tha asigi tang ahum gi numidangda mifam pangthoktuna warep lawmina kiba laikre lambi semba gi thabak adu tha asigi kuntra fawba ngaiminaraga makhatana lambi semba hauba haina mifama duda yana khibani adubu yana khiba adugi ona tainabada karigumba amata MLA da amadi aikhoida khanga lamba tawdana lanai interest political gi khudong chaba launabagi damak boycott tawre haiba wafam fongdorakpa adu angakpa poi haiki mahakna makhatana hai hiramasigi matangda miyamda chayetnaba thokadaba awai akhumna chingba kanagumba amata na tawbiganu khangningba leiraga su development committee laikai miyam yauna MLA gi mayumda famduna mifam pangthoktuna kari leibage haibadu khangminasi maduna tana politics gi khudong chaba launaba hotnaba thodok sing khudakta lepiyu haiki ngasi April gi tarik 30 thangju numit 2025 numit asida electronics amadi print media singda hai khiba tobdusra gram panchayat na koliba mafam singda Ketrigao gi assembly constituency gi Honorable MLA Sheikh Noorul Hassan bu social media da apagi social boycott tawriba asi tobdusra gram panchayat ki manungda leiba apagi miyam punamaki mahut sinduna makhoi kharana haibadu apagi yaba ngamoi amadi maram chade haiduna tobdusra gram panchayat na leiba development committee gi maikai dagi yaningda phongdoksari maramdi haiba lambi sembagi matangda Leite chayetnaba asi akoigi honorable MLA na ngasi phawda athingba pikhiba leite tawutabu top awang laikai gi ESAC Eastern Sporting Association Club ki member sing amadi Mairapai bi sing musing amasung laikai gi ahalman yauna honorable MLA gi mayumda hawkhiba April gi tarik 3 sagol sel numit ki numidang pung akoi 9 makhaida mayam puna mifam ama pangthoktuna akoina maduda yanakhi madudi April gi tarik 3 phawba ngairaba matungda thabak asi sungsoi soidana koi suba hoba lambi gi thabak si haidana koi yanakhibani adugi matungda yanakhibadu gi mayokta lanai miyoi kharana masagi interest kharagi damak natraga politically khudong chaba launa bagi damak kalab amadi laikai miyambu lana lamjingduna MLA bu mingchat thinaba honabani haina lawi hiram asigi matangda kanagumba laikai kalab amadi miyamna amuhanna electronics amadi print media da asigumba mafam marang khangdaba oidaba pauksing asi amuhan hapiraktanaba haina haijari karigumba bab tadaba leiragaju akoigi tobusra gram panchayat leiba development committee gi miyam amadi tobusra gram panchayat leiba kalab Mairapai gi miyam punna ahalaman yauna MLA gi mayumda khangdaba mayam adu bab tananaba punna phaminaraga bab taminaraga haiba posi kari leino haiji bab tar matungda adungba taminaraga thabakse koi pangthokminasi adu natabida mafam marang khangdana miyoi amabu mingchathina ba honabagi thabaksi koi lepiro haiba waisi haijari